Manipuri Wari Pambi Senena Tabiriba Pumnamakpu Taramna Uksari Ngasi amuk anubu wari macha miyamda khudol tamjari wari macha sigi mamingna aigi itihasta Susila haibasini aiba thaudam Netrajit Singh taminarasi wari macha aigi itihasta Susila khungang se hek yaubaga nungthilgi pung mari chap chana tai mafam se yauna nanaba honabada kilometer ahum khongna changlakpanina wabana su kham thengle aigi tariba posting mafam dudagi mafam se fawba garida adumak thilhalakla magadi asumna su waram loi adubu lam asomda anauba lakbaga oibani khungang sinaga manung chana laikhibani mathong khangludabani ado haujikti aigi khanjarakpa aigi panthung pham phangle sahi kaya fumduna thamlakpa awaba mafam asida soidana koklaba yari lambi gi nakal gi lampak macha sing ising loina tungli ningsing lai angang oiringai khudai macha amamam selaga imanaba singa lampakta tharai kokpi phaduna sanakeba yumda halaklagana imana saifam naina fukiba kayado tam khraba labuk kaya sida urok matum gum nupi mayamna law lingli laisabi mau kangbu kana khibasu yauri mamai gi laikom lairiksing uhaning da male jempakna khanjinuna satkibasu yauri khungangi distra nongju fanthadadi asum yamna fazai haiba ngasi ta khangbagum tawi imai sona seliba anaiba turelgi naksida laisin thanglaba nganglap tawba numit mangalna yaibada nik lauriba torbangi asangba upal singi mami ukidaba kuirabani mikup sida lawling bigi nungsiraba isaina thamoibu nauthokhanba ngasidi karamba khongthangno khangdre asangba lamhang macha singdagi mama kainaraba sanauna momo khongduna mama bu thiri marak sida wakhal ama lai Susila lawlingba chalam loidra mahaki tha taruk sudriba angangduna mamabu kauduna kaplam loidra yengna khanna asum Susilagi yum hangna changlakpana konthongdi chap chana yaure ina kuptuna sarbe yum amadi sangoi masa kanamatana udabagum tauri lanna tariba khungang sigi yumdong pok oiriba yum sida pikliba angangna lambagi damak khonjel wangna kapli hanubigi naheba malaba khonjelna thembagum tauri sanglaga Susilabu hekta hanglage khalli tasengna wadaba ngamde hingbagi damak hingnanabagi damak saki dabigi damak punsibu khulai oina sijinari hingnanabagi damak khaktang honabada punsi kayadi marek mahau thoktana asigumba mafam tangpham kayada maikhum phi uptuna lanthengnari thawai se nungaitabagum tawi khomna ulaklibi angang chelibi mamabu karigidamak labukta thabano numit khudingira makhoigidamak lepliba angang mapana kadaida masu hingnanabagidamak sak thiba khusumal nemna imphalda langphaigi khongchatta subnatangi mi ahum khaktang chaba imungdasu asuk thina phibam sokprani hoi law laiti ingkol chaudi sendong laiti adubu hingdabadi yade natti samasibu asuk thina warabrane adubu aidi talob sai nupi thidri angang yaudri yumgi awana su yaudri hangba makai hangle hanubidagi loina khangle aihak saktakle aranbada yumpham yaudabada maikhum uptuna haraw na tawbi adubu tasengna pende imungdagi mapan thoktuna konthongda lawlingbi chatkhibi Susilabu labuk maikai onduna nungsina ngairi tasengna nga I Susila haukhiba nangi laisaringai punsida nangbu awaba bindu amagi dakpham laikhibra college ki punsida make sembagi nungaibada nungsi nungongi lambi khaktada khongdakhibadaine nang aina sahi manga chupna nungsina khiba matamduda nangi awatpa karino ai khangkhide hoi awabadi laiki nang ai saunabada nathamoida tainajaba ngamdaduna mitki pi oina sinthajakhiba nangi nungsibana pakthok chaukthoraktuna aigi thamoibu
ꯃꯄꯥꯟ ꯊꯣꯛꯅ ꯄꯨꯟꯁꯤꯜꯂꯒꯦ ꯈꯟꯈꯤꯕ ꯃꯗꯨꯗ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯗꯨꯅ ꯅꯪꯅ ꯃꯇꯝ ꯀꯌꯥ ꯋꯥꯖꯈꯤꯕ ꯑꯗꯨꯕꯨ ꯆꯠꯅꯕꯤꯅ ꯁꯃꯥꯖꯁꯤꯅ ꯃꯍꯤꯡꯁꯤꯅ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯔꯕ ꯂꯥꯏꯔ ꯏꯅꯥꯈꯨꯟꯕꯅ ꯅꯪ ꯑꯩꯒꯤ ꯑꯋꯥꯕ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯍꯟꯈ꯭ꯔꯦ ꯑꯩꯁꯨ ꯈꯪꯗꯦ ꯁꯪꯁꯥꯔꯁꯦ ꯑꯁꯨꯛ ꯊꯤꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯏꯄꯥꯅ ꯂꯩꯀꯥꯏꯅ ꯑꯩꯕꯨ ꯂꯥꯏꯔꯕꯒꯤ ꯀꯨꯌꯣꯝꯅ ꯌꯣꯝꯁꯤꯟꯕꯤꯗꯨꯅ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯑꯃꯣꯠꯄ ꯗꯥꯛꯐꯝ ꯂꯩꯍꯟꯕꯤꯈꯤꯕꯗꯨꯅ ꯅꯪ ꯈꯛꯇꯕꯨ ꯂꯥꯞꯅꯕ ꯍꯣꯠꯅꯍꯟꯈꯤꯕꯗ ꯄꯨꯟꯁꯤꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄꯤꯈꯤꯕꯅꯤ ꯁꯨꯞꯅꯇꯪꯒꯤ ꯅꯪꯕꯨ ꯀꯥꯎꯅꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯐꯥꯎꯕ ꯇꯦꯝꯁꯤꯡꯅꯈꯤꯕꯅꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯕ꯭ꯔꯥ ꯐꯅꯃꯛ ꯅꯨꯡꯁꯤ ꯅꯉꯣꯟꯗ ꯉꯥꯎꯔꯕꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯀꯥꯏ ꯂꯩꯔꯤ ꯏꯖꯠ ꯑꯃꯗꯤ ꯉꯥꯛꯇꯕ ꯌꯥꯈꯤꯗꯦ ꯐꯅꯃꯛ ꯂꯥꯏꯔꯖꯔꯕꯁꯨ ꯅꯈꯣꯏꯒꯤ ꯗꯟꯗꯤꯗꯨꯗꯤ ꯇꯁꯦꯡꯅꯃꯛ ꯍꯦꯟꯃꯟꯈꯤ ꯁꯃꯥꯖꯁꯤꯗ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯛꯇꯨꯅ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯀꯌꯥꯔꯛ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯄꯥꯟ ꯑꯣꯟꯗꯨꯅꯇ ꯂꯩꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯁꯨ ꯑꯗꯨꯃꯛ ꯑꯣꯟꯈꯤ ꯃꯔꯥ ꯆꯦꯠꯈ꯭ꯔꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯣꯡꯆꯠꯇ ꯌꯥꯑꯣꯟꯅꯗꯨꯅꯇ ꯂꯥꯛꯂꯕ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯃꯛ ꯍꯣꯡꯈ꯭ꯔꯦ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯆꯠꯅꯕꯤꯗꯨꯗ ꯑꯗꯨꯃꯛ ꯌꯥꯎꯕ ꯇꯥꯈꯤ ꯅꯍꯥꯛꯄꯨꯁꯨ ꯁꯥꯎꯕ ꯉꯝꯈꯤꯗꯦ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯔꯛꯇꯨꯗ ꯆꯍꯤ 5 ꯆꯨꯞꯅ ꯁꯥꯒꯠꯂꯛꯄ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯨꯝ ꯇꯠꯈ꯭ꯔꯦ ꯃꯁꯤꯅꯤ ꯑꯍꯣꯡꯕ ꯑꯗꯨꯗꯒꯤ ꯂꯥꯏꯔꯕ ꯏꯄꯥꯅ ꯑꯔꯩꯕ ꯊꯧꯅꯥꯗ ꯑꯩꯕꯨ ꯃꯄꯥꯟ ꯂꯝꯗ ꯑꯗꯨꯃꯛ ꯊꯥꯈ꯭ꯔꯦ ꯍꯣꯠꯅꯖꯃꯟꯒꯤ ꯇꯨꯡ ꯏꯟꯅ ꯐꯣꯔꯦꯁ ꯔꯦꯟꯖꯔꯒꯤ ꯊꯕꯛ ꯈꯜꯂꯛꯄꯗꯒꯤ ꯃꯄꯥ ꯆꯥꯅ ꯇ꯭ꯔꯦꯅꯤꯡ ꯆꯠꯈ꯭ꯔꯦ ꯅꯪꯒꯤ ꯄꯥꯎ ꯇꯥꯕ ꯐꯪꯈꯤ MA ꯂꯣꯏꯊꯣꯛꯂꯒ ꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯅ ꯂꯩꯈꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯗꯤ ꯅꯍꯥꯛ ꯏꯃꯥ ꯄꯥꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏ ꯇꯁꯦꯡꯅ ꯉꯛꯈꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯀꯔꯝꯕ ꯋꯥꯈꯜ ꯆꯩꯅꯥ ꯐꯪꯂꯕ ꯊꯃꯣꯏꯒꯤ ꯅꯤꯟꯗꯥ ꯇꯧꯈ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯆꯍꯤ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯃꯇꯝꯗꯨꯗꯗꯤ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯅꯪꯕꯨ ꯂꯧꯈꯠꯂꯦ ꯍꯥꯏ ꯅꯨꯡꯉꯥꯏꯈꯤ ꯇꯁꯦꯡꯅ ꯅꯍꯥꯛ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯕꯅꯤ ꯐꯣꯡꯗꯣꯛꯇꯕꯅ ꯅꯪ ꯑꯩꯒꯤ ꯃꯔꯤ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯅꯪꯒꯤ ꯅꯁꯛ ꯆꯍꯤ 4 ꯆꯨꯞꯅ ꯎꯗ꯭ꯔꯕ ꯇꯨꯡꯗ ꯑꯃꯨꯛꯇꯪꯗꯤ ꯄꯦꯟꯅ ꯌꯦꯡꯅꯤꯡꯗꯨꯅ ꯂꯥꯛꯈꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯣꯏꯔꯥꯡꯗ ꯑꯩꯒꯤ ꯊꯕꯛ ꯃꯐꯝ ꯇꯥꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯅꯍꯥꯛꯀꯤ ꯌꯨꯝꯁꯤꯗ ꯅꯪꯕꯨ ꯎꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯁꯨꯛ ꯐꯤꯕꯝ ꯁꯣꯛꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯛꯏ ꯅꯪ ꯑꯩꯒꯤ ꯂꯥꯟꯈꯤꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯋꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯒ꯭ꯌꯥꯟ ꯃꯪꯂꯥꯛꯅꯕꯒꯨꯝ ꯇꯧꯔꯛꯏ ꯑꯁꯨꯛ ꯑꯈꯥꯡ ꯀꯟꯕꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯛꯇꯪꯕꯨ ꯊꯥꯒꯠꯅꯤꯡꯉꯤ ꯆꯃꯝꯅꯔꯤꯉꯩ ꯏꯅꯥꯛꯀꯤ ꯂꯝꯕꯤꯗ ꯅꯨꯄꯤ 5-6 ꯂꯧ ꯂꯤꯡꯕ ꯀꯥꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯆꯪꯍꯧꯔꯣꯅꯦ ꯏꯕꯦꯝꯃ ꯂꯥꯏꯕꯛ ꯐꯕꯤ ꯅꯆꯥꯅꯨꯄꯥꯁꯨ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯅꯄꯨꯔꯣꯏꯕꯅꯁꯨ ꯏꯝꯐꯥꯜꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯨꯔꯛꯂꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯄꯥꯟꯒ ꯊꯣꯛꯈ꯭ꯔꯔꯣꯏ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯍꯣꯏ ꯃꯁꯤꯔ ꯅꯨꯡꯉꯥꯏꯕꯗꯨꯕꯣ ꯅꯈꯣꯏꯒꯤꯗꯤ ꯅꯄꯨꯔꯣꯏꯕꯅ ꯂꯦꯡꯗꯅ ꯂꯩꯔꯤ ꯑꯩꯒꯤꯗꯤ ꯁꯨꯁꯤꯂꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯅꯣꯛꯅ ꯂꯧꯂꯤꯡꯕꯤ ꯅꯨꯄꯤꯁꯤꯡ ꯇꯥꯝꯈ꯭ꯔꯦ ꯇꯁꯦꯡꯅꯃꯛ ꯃꯥꯕꯨ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯂꯩꯔꯝꯂꯦ ꯏꯉꯦꯟꯒꯤ ꯅꯨꯡꯁꯥꯗ ꯀꯥꯍꯠꯂꯕꯤ ꯃꯥꯏꯊꯣꯡ ꯏꯉꯦꯟꯒꯤ ꯅꯣꯡꯖꯨꯗ ꯆꯥꯝꯊꯣꯛꯆꯔꯕꯁꯨ ꯑꯩꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯈꯨꯗꯛꯀꯤ ꯃꯩꯁꯥꯗ ꯀꯥꯍꯠꯈ꯭ꯔ ꯃꯥꯜꯂꯦ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯀꯣꯝꯅ ꯂꯥꯛꯄ ꯃꯐꯤ ꯃꯔꯣꯜ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯂꯩꯈꯣꯝ ꯇꯩꯔꯕꯤ ꯃꯥꯏꯊꯣꯡꯗ ꯈꯨꯠꯅ ꯅꯥꯟꯊꯈ꯭ꯔꯦ ꯇꯁꯦꯡꯅ ꯁꯨꯁꯤꯂꯥ ꯃꯪꯂꯥꯛꯅꯔꯦ ꯆꯣꯡꯂꯤꯕ ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ ꯐꯥꯖꯤꯟꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯆꯝꯕ ꯋꯥꯉꯥꯡ ꯀꯥꯡꯊꯣꯛꯂꯨꯔꯦ ꯃꯥꯅ ꯆꯃꯝꯅꯕ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯥꯅꯦ ꯃꯣꯏꯔꯥꯡꯗ ꯄꯣꯁꯇꯤꯡ ꯇꯥꯏꯌꯦ ꯑꯃꯨꯛꯇ ꯆꯠꯀꯦ ꯈꯟꯕꯁꯨ ꯀꯨꯏꯔꯕꯅꯤ ꯆꯠꯂꯁꯦ ꯂꯥꯛꯑꯣ ꯑꯉꯥꯡꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯂꯥꯝꯂꯝꯃꯅꯤ ꯀꯞꯍꯧꯏ ꯄꯦꯟꯗꯕ ꯑꯃꯗꯤ ꯏꯀꯥꯏꯕꯒ ꯌꯥꯅꯔꯕ ꯃꯥꯏꯊꯣꯡ ꯊꯝꯐꯝ ꯂꯩꯇꯕꯒꯨꯝꯃꯤ ꯑꯔꯨꯝꯕ ꯃꯤꯠꯌꯦꯡ ꯑꯃꯇꯪ ꯌꯦꯡꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯈꯣꯡ ꯊꯥꯡꯂꯤꯕꯒꯨꯝꯃꯤ ꯃꯨꯟꯅ ꯌꯦꯡꯕꯗ ꯃꯁꯥꯗꯣ ꯍꯥꯏꯔꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝꯃꯤ ꯀꯝꯗꯧꯅꯤ ꯄꯨꯝꯅꯃꯛꯁꯦ ꯐꯥꯖꯤꯟꯕ ꯇꯥꯏ ꯃꯥꯁꯨ ꯑꯩꯁꯨ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤ ꯑꯩꯗꯤ ꯃꯈꯥ ꯇꯥꯔꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯅꯈꯣꯏꯒꯤ ꯃꯤꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯟꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯉꯁꯤꯒꯤ ꯂꯩꯐꯝꯗꯤ ꯍꯔꯥꯎꯅ ꯄꯤꯕ ꯇꯥꯔꯦꯀꯣ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯍꯦꯛ ꯌꯧꯕꯒ ꯑꯩꯒꯤ ꯋꯥꯗꯨꯅ ꯃꯥꯕꯨ ꯈꯪꯍꯣꯡ ꯍꯣꯡꯍꯟꯕꯒꯨꯝ ꯇꯧꯔꯤ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯜꯂ ꯃꯥꯜꯂꯦ
ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯀꯨꯞꯁꯤꯟꯗꯨꯅ ꯃꯤꯅꯣꯛ ꯑꯃꯈꯛ ꯊꯧꯅꯥ ꯂꯩꯅ ꯄꯨꯊꯣꯛꯇꯨꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯊꯥꯞꯅ ꯂꯥꯛꯄꯒꯤ ꯋꯥꯗꯕꯔꯣ? ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯁꯤ, ꯉꯁꯤ ꯂꯦꯛꯈ꯭ꯔꯣ, ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ꯫ ꯃꯆꯪꯒꯤ ꯋꯥ ꯉꯥꯛꯇ ꯃꯅꯥꯛꯇꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤꯗꯧꯔꯕ ꯑꯃꯒꯨꯝ ꯄꯥꯈꯠꯅ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯐꯛ ꯄꯨꯊꯣꯔꯛꯂꯦ, ꯍꯣꯡꯗꯣꯛꯅꯕ ꯐꯤ, ꯇꯨꯝꯅꯅꯕ ꯃꯣꯟ ꯄꯨꯊꯣꯛꯂꯛꯂꯦ꯫ ꯃꯥꯒꯤ ꯂꯩꯈꯣꯝ ꯇꯩꯕꯒꯤ, ꯃꯥꯒꯤ ꯋꯥꯕꯒꯤ, ꯃꯆꯥ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔ ꯃꯥꯜꯂꯦ꯫ ꯊꯃꯣꯏꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯏ꯫ ꯆꯍꯤ 4 ꯎꯈꯤꯗ꯭ꯔꯕ ꯁꯛ, ꯇꯥꯈꯤꯗ꯭ꯔꯕ ꯋꯥꯉꯥꯡ, ꯃꯥꯏꯊꯣꯡ ꯁꯛꯇꯝꯗꯤ ꯍꯣꯡꯂꯝꯂꯦ꯫ ꯄꯨꯟꯁꯤ ꯃꯍꯤꯡꯁꯨ ꯇꯣꯉꯥꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯤꯔꯤ ꯈꯣꯏꯔꯤꯕꯤ ꯃꯥꯒꯤ ꯄꯥꯈꯠꯆꯕꯤ ꯋꯥꯉꯥꯡ ꯉꯁꯤꯁꯨ ꯍꯣꯡꯂꯝꯗꯦ꯫ ꯐꯖꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅ ꯆꯪꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯐꯤꯗꯤ ꯍꯣꯡꯗꯣꯛꯇ꯭ꯔꯦ, ꯐꯛꯇ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯦ꯫ ꯃꯍꯥꯛ ꯐꯅ ꯀꯨꯏꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯑꯉꯥꯡ ꯀꯞꯈꯤꯗ꯭ꯔꯦ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯥ ꯁꯦꯡꯗꯣꯛꯇꯨꯅ ꯑꯩꯒꯤ ꯆꯥꯅꯅꯕ ꯃꯈꯜ ꯃꯈꯜꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯒꯅꯤ꯫ ꯆꯦꯡꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ? ꯑꯦꯟꯁꯥꯡꯗꯤ ꯀꯗꯥꯏꯗꯒꯤ? ꯐꯔꯦ, ꯇꯨꯃꯤꯟꯅ ꯈꯥꯡꯂꯒꯦ, ಲಾಪ್ನ ಲಾಕ್ಪನಿ ಖಂಗ್ಲಿಬನಿ. ಐ ತುಂಥೋಕ್ಲಬಸು ಕಾಯ್ದೆ ಮಖಾ ತಾರಯಿ. ಐಸುಬು ಯಾಮ್ನ ಕಾಯ್ರಬ್ರಾನೆ. ಮಮಾ ಹನುಬೀನ ಕರಿಬು ಖನ್ಖಿಗದ್ರಾ. ಅದುಬು ಸಿಂಗ್ನಫಮ್ದಿ ಥೋಕ್ತೆ. ಫರೆ ಸುಶೀಲಾ ngasiದಿ ಐಗಿ ಕನಾ ನತ್ರಬಸು ಮತಮ್ ಅಮಗಿ ಮರುಪ್ ಅಮಗುಮ್ನ ಲಾಪ್ನ ಲಾಕ್ಪ ಐಬು ಅತಿಥಿ ಸೇವಾ ತೌಬ ಯಾಯ್. ಚುಮ್ಮಿ ಅಹೋಂಗು ಲೈಕ್ರೆ. ಮಾ ಮೀಗಿ ಒಯ್ಕ್ರೆ. ಮಮಾ ಫಮ್ಥೋನ್ ಫಂಗ್ಕ್ರೆ. ಅದುಬು ಐ ದಾಬಿ ತಾನ್ಬ ಲಾಕ್ಪ ನತ್ತೆ. ನುಂಗ್ಸಿ ಬಿಖ್ಯಾ ನೀಬ ಲಾಕ್ಪಸು ನತ್ತೆ. ಸುಮ್ನತಂಗಿ ನಂಗು ಉನಿಂಗ್ಬಗಿ ಕಾವ್ದಬಗಿ ಮಸನ್ಗುಮ್ ನುಂಗ್ಸಿಬದಗಿ ಮಸಿನ ಹೆಕ್ತ ಒಯ್ಹನ್ಬ ಯಾರೆ. ಪುಮ್ಮಮ್ ಮಮ್ಸಿನ್ಕ್ರೆ. ಅಥಾಪದ ಅಂಗಾಂಗ್ ಕೌರಿಬ ಮಮಾಗಿ ಖೋನ್ ಲಾಕ್ನ ಖೋಂಗ್ಲಿಬ ಹುಯಿಗಿ ಮಖೋನ್ ನತ್ತನ ಅತೈ ತಾದ್ರೆ. ಅಯಿಂಗ್ಬ ನುಂಗ್ಸಿದ್ಕಿ ಮರಕ್ತ ಲೈನಮ್ಗಿ ನುಂಗ್ಸಿಬಸು ಯಾರಕ್ತುನ ಹಕ್ಚಾಂಗ್ಬು ಕಂಕಟ್ಹನ್ಬಗುಮ್ ತೌರಿ. ಮಮ್ಲಕ್ಲಬಸಿದದಿ ಸುಶೀಲಾ ಐಗಿದಮಕ್ ಒಯ್ರ ಮಾಲೆ. ಪೊದೋನ್ ಅಮ ಪಾಯ್ರಕ್ತುನ ಐಗಿ ನಾಕ್ತ ಥಮ್ಲರಿ. ಐಬು ಯೆಂಗ್ಲಮ್ದನ ತುಮಿನ್ನ ಚಂಗ್ಖಿಗದಬುಮ್ ಖನ್ಬನಿ. ಅದುಬು ಮಾದಿ ಥೌನಾ ಲೈನ ಥಮೋಯ್ಬು ಒಟ್ಲಮ್ಲಿ. ಫಿಬಮ್ ಯಾಮ್ನ ಸೋಕ್ಪನಿ. ಮಿಯೋಯ್ಬ ಹಾಯ್ಬದುಗಿ ಲೈಫಮ್ ನತ್ತೆ. ಪೇಂದಬ ಥಮೋಯ್ ಖಕ್ತಗಿ ಮೈಚಾಕ್ ಖಂಗ್ಫಮ್ನಿ. ಖೋಂಜೇಲ್ ಹಿಕ್ನ ಮಖಾ ತಾರಮ್ದ್ರೆ. ತಸೇಂಗ್ನ ಮಹಾಕ್ ಕಪ್ಲ ಮಾಲೆ. ಲುಕ್ಥದನ ಇಮುಂಗ್ದ ಚಂಗ್ಖ್ರೆ. ಕರಿಗುಂಬ ಖರಸು ಹಾಯ್ನಿಂಗ್ಲಮ್ಖಿಗನಿ. ಖನ್ಫಮ್ ಖಂಗ್ದೆ ಪುಂಗ್ಸಿ ಖೋಂಗ್ಚತ್ಸೆ ಮಸಿನಿ. ಅಸುಮ್ನ ಥಾಜದೆ. ಅದುಬು ngasiದಿ ಸುಶೀಲಾಗಿ ಮನಾಕ್ತ ಮಾಗಿ ಮಿಟ್ಕಿ ಪಿ ಸಿಂಥಹನ್ದುನ ಧೂಪ್ಕಿ ನುಂಗ್ಸಿಬ ಮನಮ್ ತಾರಯಿ. ಯೆಂಗ್ಥೋಕ್ಲುಬದ ಅಂಗಾಂಗ್ ಪೋನ ಪೋನ ಹನುಬೀದೋ ಸುಮಾಂಗ್ ತುಲ್ಸಿಬುಂಗ್ದ ಧೂಪ್ ಥಾರಮ್ಲಿ. ಐನ ಹನ್ನ ಯೆಂಗ್ಲುದ್ರೆ. ವಾ ಖರದಿ ಹಾಯ್ನಿಂಗ್ಬಗುಮ್ಮಿ. ಮಥನತನ ಮುರುಮ್ ಮುರುಮ್ ಸೋಂಗ್ದುನ ಚಂಗ್ಖಿ. ಪುಮ್ಚಿಕ್ ಚಿಕ್ಇ ಪುಮಮ್ ಮಮ್ಮಿ. ಪಾನ್ಖಲಕ್ಪ ಥಾ ನತ್ತ ಮಾಲೆ. ನಿಂಗ್ಸಿಂಗ್ಲಇ ಥಾಬಲ್ಗಿ ಅಹಿಂಗ್ ಕಯಾದ ಸುಶೀಲಾಗಿ ನಾಪದ ಥೇಟ್ಕೆಬ ಮಸಿಂಗ್ ಖಂಗ್ದ್ರಬ ನಾಚೋಮ್. ನುಂಗ್ಸಿ ನುಂಗೋನ ngꯥꯎꯔꯕ ಅಹಿಂಗ್ ಕಯಾದ ಮಾತಬು ngꯥꯏದುನ ಮಾತಬು ಯꯦꯡದುನ ಮಿಂಗ್ಸೆಲ್ ಖಾಂಗ್ಖಿಬ. ಮಖಾ ಸಾಂಗ್ಥನ ಖಂಜಬ ngꯝದ್ರೆ ತಸೇಂಗ್ನ ನಿಂಗ್ಸಿಂಗ್ಲುರಿಬಸೆ ಪಾಪ್ನಿ. ಇಮುಂಗ್ದ ಚಂಗ್ದನ ಸುಶೀಲಾಗಿ ಮೈಥೋಂಗ್ಬು ಪೇನ್ನ ಯꯦꯡನಿಂಗ್ಲುಯಿ. ಮಚಾನುಪಾಬು ಹರಾವ್ನ ಪಮ್ನಿಂಗ್ಲುಯಿ. ಅವಾ ನುಂಗಾಯ್ಗಿ ವಾರಿ ಸಾದುನ ಇಚಮ್ ಚಮ್ನ ನೋಕ್ಮಿನನಿಂಗ್ಲುಯಿ. ಫನಯಾಮ್ನ ಥೆಂಗ್ಜಿನ್ಖ್ರೆ. ಸುಶೀಲಾದಿ ಮಾಗಿ ಚಾಕ್ ಎನ್ಸಾಂಗ್ದುದ ಪೇಲಮ್ಲೋಯ್. ಪೇನ್ಸು ಪೇನ್ಖಿದೆ ಐ ಖಂಗಿ. ಅದುಬು ಅದುಮ್ ಹಾವ್ನ ಅಸಿಗುಂಬ ಪುಂಫಮ್ದ ಐಬು ಕಯಾರಕ್ ಚಾಖ್ರಬಗೆ. ತಸೇಂಗ್ನ ಕಾಂghꯧ ಯಾಮ್ನ ಪಾಮ್ಜೈ. ಅದುಗ ಇರೋಂಬಸು. ಮದುತಗಿಸು ನತ್ತೆ. ಐ ತಸೇಂಗ್ನ ಸುಶೀಲಾನ ಥೋಂಗ್ಬ ಚಾಕ್ ಎನ್ಸಾಂಗ್ ಚಾನಿಂಗಿ. ಮಾನ ಥೋಂಗ್ಬ ಚಾಕ್ ಐಹಾಕ್ ಚಾಖಿದಬ ಕುಯಿರಬನಿ. ngasiದಿ ಕಯಾದ ಚಮ್ನ ಖಲ್ಲಬನು. ಮತಮ್ದುದದಿ ಮಾತಗಿ ಅಸಾನಿ, ಮಾತಗಿ ವಾಖಲ್ನಿ. ಅವಾ ನುಂಗಾಯ್ ಐಗಿ ಪುನ್ಸಿ ಖೋಂಗ್ಚತ್ತ ಮಾಬು ಖಕ್ತಂಗ್ ಪೂದುನ ಐ ತಸೇಂಗ್ನ ಹಿಂಜಬು ಪಾಮ್ಖಿಬನಿ. ಮದುಗಿ ಖಕ್ತನಿ ಐನ ಮಾಬು ಥಮೋಯ್ ಸೇಂಗ್ನ ಚಹಿ ಕಯಾ ಲೋನ್ನ ಥಮ್ಜಖಿಬ ವಾಖಲ್ದ ತಾವ್ರಿಂಗೈ ಸುಶೀಲಾನ ಐಗಿ ನಾಕ್ತ ಲೆಪ್ಲಂಬದೋ ಖಂghꯧದ್ರೆ. ಹೌಜಿಕ್ತಿ ಮಹಾಕ್ ನಿಂಗ್ತಮ್ನ ಐಂಗೋಂದ ವಾ ಹಾಯ್ಬ ngꯝಲೆ. ವಾರಮ್ಲನಿ ಅಮದಿ ತುಮ್ನಿಂಗ್ಲಮ್ಲಗನಿ ಖಂಗ್ಲ ಮಾಲೆ. ngасꯥꯏ ಮಖೈ ಐಗಿ ಪೊಥಾಫಮ್ ಸೆಮ್ಲುರಿ ಮಾಲೆ. ತುಮ್ನಬ ತೌರಸಿ, ಚಂಗ್ಲಸಿ ಸೋಮ್ದ ಸೆಮ್ಲಮ್ಲಬನಿ. ಹೈನದ್ರಬರೋ? ಹೈನದೆ ಹಾಯ್ರಕ್ಕನು. ಸಿಬ ngꯥꯏನಬ ಖಕ್ ಹಿಂಗ್ಬನಿ. ನಂಗ್ನ ಊರಿಬಸಿದಿ ಅವಾಬ ಖರ ಖಕ್ತನಿ. ಸುಶೀಲಾಗಿ ವಹೈ ಮಯಾಯ್ ಕಾರೆ. ತಾಬ ngꯝದ್ರೆ. ಮಹಾಕ್ ಯಾಮ್ನ ಪೇನ್ದೆ. ಕನಾದನೋ? ಐ ಖಂಗ್ದ್ರೆ. ngасꯥꯏ ಹೆಕ್ ಉನಬ ಮಕ್ತದ ವಾ ಅಮತ್ತ ngꯥಂಗ್ಖಿದೆ. ಐಂಗೋಂದ ಯꯦꯡꯕ ꯐꯥꯎꯕ ngꯝಖಿದೆ.
ꯆꯨꯝꯅ ꯆꯠꯅꯕꯈꯛ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯝꯗꯕ ꯉꯥꯛꯇ ꯃꯔꯧ ꯂꯩꯕ ꯋꯥ ꯉꯥꯛꯇ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯌꯥꯎꯔꯕꯤ ꯃꯥꯅ ꯆꯥꯎꯊꯣꯛꯇ꯭ꯔꯤꯕ ꯑꯁꯤꯒꯨꯝꯕ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯩꯒꯤ ꯍꯤꯡꯂꯤꯕ ꯃꯍꯤꯡꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯧꯗꯣꯛꯂꯛꯄ ꯌꯥꯗꯕ꯭ꯔꯥ? ꯑꯩ ꯋꯥꯍꯩꯗꯨꯗ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯕ꯭ꯔꯥ? ꯃꯛꯂꯤꯕ ꯃꯥꯏꯊꯣꯡꯗꯨꯗ ꯃꯃꯤ ꯑꯃꯃꯨꯛ ꯍꯅꯨꯕꯤ ꯏꯃꯥꯗꯣ ꯊꯣꯛꯂꯛꯇꯨꯅ ꯆꯪꯅꯅꯕ ꯍꯥꯏꯔꯔꯦ꯫ ꯏꯃꯥꯗꯨ ꯐꯥꯎꯕ ꯋꯥꯔꯧꯗꯨꯅ ꯎꯠꯂꯛꯂꯦ꯫ ꯃꯈꯥ ꯑꯃꯨꯛ ꯇꯥꯗ꯭ꯔꯦ꯫ ꯁꯨꯁꯤꯂꯥ ꯌꯥꯝꯅ ꯄꯦꯟꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯑꯩ ꯌꯥꯝꯅ ꯂꯥꯏꯔꯩ꯫ ꯂꯥꯏꯔꯕꯗꯒꯤ ꯄꯨꯟꯁꯤꯗ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯑꯋꯥꯃꯃꯤ ꯇꯥꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯍꯨꯗꯨꯅ ꯄꯨꯒꯦ ꯂꯥꯛꯄ ꯅꯠꯇꯦ ꯁꯨꯁꯤꯂꯥ꯫ ꯅꯪꯒꯤ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯎꯠꯂꯛꯄ ꯃꯑꯣꯡꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯦꯟꯊꯣꯛꯂꯒꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩ ꯆꯪꯂꯦ꯫ ꯄꯤꯛꯇꯛ ꯇꯧꯕ ꯈꯥꯖꯤꯟꯕ ꯀꯥꯅꯤ꯫ ꯐꯃꯨꯡ 2 ꯊꯥꯏ꯫ ꯑꯜꯃꯤꯔꯥ ꯃꯆꯥ ꯑꯃꯛꯇꯪꯒ, ꯃꯗꯨꯁꯨ ꯃꯅꯨꯡꯗ ꯐꯤꯔꯣꯜ ꯏꯌꯥꯎ ꯌꯥꯎꯗꯅ ꯍꯥꯡꯂꯤꯕ꯫ ꯅꯠꯇꯦ ꯁꯨꯁꯤꯂꯥ, ꯅꯪꯕꯨ ꯐꯖꯕ ꯐꯅꯦꯛ ꯑꯃ ꯐꯥꯎꯕ ꯁꯦꯠꯄ ꯐꯪꯗ꯭ꯔꯕꯔꯥ? ꯃꯨꯁꯤ ꯃꯨꯁꯤ ꯄꯣꯗꯣꯟꯒꯤ ꯃꯩꯉꯥꯜꯗ ꯐꯃꯨꯡꯗ ꯍꯦꯛ ꯐꯝꯊꯕꯒ ꯁꯨꯁꯤꯂꯥꯗꯤ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯃꯨꯛ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯍꯥꯛ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯁꯨ ꯁꯨꯁꯤꯂꯥꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯆꯪꯂꯛꯂꯔꯣꯏ꯫ ꯊꯪꯅꯅ ꯊꯥꯔꯤꯕ ꯃꯥꯒꯤ ꯐꯃꯨꯡ ꯍꯥꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯐꯝꯁꯤꯃꯛꯇꯗ ꯃꯃꯥ ꯃꯆꯥꯅ ꯇꯨꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯈꯔꯗꯪ ꯁꯥꯔꯝꯂꯒ ꯊꯣꯛꯈꯤꯕ ꯌꯥꯗ꯭ꯔꯕꯔꯥ? ꯁꯥꯅꯤꯡꯉꯥꯏ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯕꯔꯥ? ꯆꯍꯤ 4 ꯎꯅꯈꯤꯗ꯭ꯔꯕꯒꯤ ꯇꯨꯡꯁꯤꯗ ꯂꯝꯂꯥꯟꯕ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯑꯩ ꯂꯦꯛꯂꯔꯤ꯫ ꯐꯅꯃꯛ ꯊꯥꯞꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯃꯃꯥꯡꯉꯩꯒꯤ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯍꯥꯏꯔꯝꯕ ꯌꯥꯗꯕꯔꯥ? ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯁꯤꯜꯂꯛꯂ ꯃꯥꯜꯂꯦ꯫ ꯄꯨꯡ 2 ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ꯫ ꯃꯇꯦꯛ ꯃꯇꯦꯛ ꯇꯨꯝꯂꯒ ꯍꯦꯛ ꯍꯦꯛ ꯃꯪꯂꯥꯛꯅꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯛꯆꯥꯡꯁꯦ ꯋꯥꯔꯨꯔꯒꯁꯨ ꯇꯨꯝꯊꯕꯗꯤ ꯌꯥꯈꯤꯗ꯭ꯔꯦ꯫ ꯌꯥꯑꯣꯟꯕꯗ ꯃꯁꯤꯡ ꯈꯪꯈꯤꯗ꯭ರೆ꯫ ꯑꯃꯝꯕ ꯃꯔꯛꯇ ꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯄꯥꯡꯗꯨꯅ ꯑꯩ ꯄꯣꯊꯥꯔꯤ꯫ ꯑꯍꯤꯡ ꯃꯃꯩꯁꯤꯗ ꯋꯥꯔꯤ ꯑꯃꯈꯛꯇꯪ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯁꯨꯁꯤꯂꯥ? ꯀꯥꯂꯦꯟꯒꯤ ꯅꯣꯡꯖꯨ ꯃꯔꯛꯇ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯨꯔꯝꯕ ꯃꯣꯏꯔꯥꯡꯒꯤ ꯒꯥꯔꯤ ꯇꯣꯡꯈꯠꯂꯛꯄꯗ ꯄꯨꯡ 3 ꯇꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥꯝ ꯀꯟꯈꯤꯕ ꯑꯩ ꯈꯪꯍꯧꯗꯦ꯫ ꯂꯣꯟꯁꯤꯟꯍꯧꯗ꯭ꯔꯕ ꯕꯁꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯈꯤꯕ ꯅꯣꯡꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯂꯨꯞꯂꯝꯕ, ꯑꯎꯕꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅꯔꯅꯤ ꯈꯟꯅ ꯅꯪꯅ ꯃꯤꯔꯛꯇ ꯅꯣꯟꯊꯗꯨꯅ ꯈꯥꯡꯈꯤꯕ꯫ ꯅꯝꯕꯣꯜ ꯈꯔ ꯍꯦꯟꯗꯣꯔꯛꯄꯗꯗꯤ ꯒꯥꯔꯤꯗꯣ ꯑꯁꯨꯝ ꯌꯥꯈꯤꯗ꯭ꯔꯦꯗꯅ꯫ ꯄꯥꯈꯠꯆꯕꯅ ꯂꯩꯇꯥꯗ꯭ꯔꯕꯤ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯅ ꯌꯦꯡꯈꯤꯕ ꯉꯁꯤꯁꯨ ꯃꯗꯨꯒꯤ ꯃꯃꯤ ꯇꯥꯍꯧꯔꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯦꯝꯕꯗꯒꯤ ꯒꯥꯔꯤ ꯌꯥꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 4 ꯇꯥꯈ꯭ꯔꯦꯗꯅ꯫ ꯑꯩꯁꯨ ꯈꯪꯗꯦ ꯅꯨꯃꯤꯠꯇꯨꯗ ꯅꯣꯡꯗꯝꯕꯅ ꯀꯔꯤꯕꯨ ꯇꯝꯂꯛꯀꯗꯕ꯫ ꯏꯝꯐꯥꯜꯗ ꯕꯁ ꯊꯥꯕꯗꯗꯤ ꯀꯅꯥꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯣꯡ ꯅꯨꯡꯁꯤꯠꯇꯨꯗ ꯇꯣꯡꯂꯛꯄ ꯃꯤꯁꯤꯡꯁꯨ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯑꯩꯍꯥꯛ ꯀꯥꯎꯔꯝꯂꯅꯤ ꯈꯟꯕ꯭ꯔꯥ? ꯅꯨꯃꯤꯠꯇꯨꯗ ꯑꯉꯥꯎꯕ ꯊꯃꯣꯏꯅ ꯅꯪꯒꯤ ꯃꯐꯝꯗꯒꯤ ꯅꯤꯈꯤꯕ ꯚꯤꯈ꯭ꯌꯥ, ꯇꯅꯤꯛ ꯇꯅꯤꯛꯈꯤꯕꯤ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤꯅ ꯑꯍꯣꯡꯕ ꯈꯣꯡꯊꯥꯡꯗꯣ ꯑꯩꯒꯤ ꯏꯐꯝ ꯀꯟꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯊꯣꯜ ꯀꯌꯥꯒꯤ ꯂꯦꯛꯐꯝ ꯗꯂꯥꯜꯗꯨꯗ ꯅꯪꯒꯤ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝꯕꯨ ꯑꯩꯅ ꯀꯌꯥꯔꯛ ꯌꯦꯡꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯉꯥꯟꯕ ꯃꯩꯉꯥꯟꯗ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯅꯣꯡꯖꯨꯒꯤ ꯑꯈꯥꯛ ꯑꯔꯥꯎꯁꯨ ꯁꯃꯥꯖꯀꯤ ꯌꯦꯛꯅ ꯇꯤꯡꯈꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯕꯨ ꯀꯌꯥꯔꯛ ꯀꯣꯟꯈꯤꯕ꯫ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯤꯗ꯭ꯔꯕ ꯑꯃꯨꯕ ꯁꯝꯂꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤꯕꯤ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡꯕꯨ ꯑꯩꯅ ꯀꯌꯥꯔꯛ ꯆꯨꯞꯈꯤꯕꯒꯦ ꯅꯍꯥꯛ ꯃꯁꯤꯡ ꯈꯪꯈꯤꯕꯔꯥ? ꯑꯅꯧꯕ ꯏꯇꯤꯍꯥꯁꯀꯤ ꯑꯍꯣꯡꯕ ꯃꯌꯦꯛꯀꯨꯝ ꯍꯥꯏꯗꯣꯛꯂꯕꯔꯥ? ꯏꯇꯤꯍꯥꯁꯀꯤꯗꯃꯛ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯑꯣꯏꯗꯨꯅ ꯏꯀꯥꯏ ꯊꯤꯔꯕꯤ ꯅꯪꯅ ꯊꯥꯗꯣꯛꯄꯤꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯀꯞꯈꯤꯕ꯫ ꯐꯔꯦ ꯁꯨꯁꯤꯂꯥ, ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯁꯤꯒꯨꯝꯕ ꯅꯤꯡꯁꯤꯡꯗꯨꯅ ꯅꯪꯕꯨ ꯆꯤꯡꯁꯤꯜꯂꯨꯔꯤꯕ ꯑꯩꯒꯤ ꯄꯥꯞ ꯂꯪꯁꯤꯜꯂꯕꯅꯤ꯫ ꯑꯩꯍꯥꯛ ꯅꯤꯄꯥ ꯊꯣꯛꯈꯤꯗ꯭ꯔꯕꯔꯥ? ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯝꯗ꯭ꯔꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕు ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯆꯠꯈꯤꯕ? ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ꯫ ꯅꯪꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯣꯏꯗꯅ ꯀꯞꯂꯝꯒꯅꯤ, ꯑꯩꯕꯨ ꯇꯠꯇꯅ ꯅꯤꯟꯗꯥ ꯇꯧꯔꯝꯒꯅꯤ꯫ ꯑꯍꯤꯡ ꯁꯨꯡꯇꯨꯝ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯑꯉꯥꯟꯕ ꯍꯦꯛ ꯂꯥꯛꯄꯒ ꯑꯩ ꯍꯧꯒꯠꯂꯦ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯐꯨꯍꯟꯗꯨꯅ ꯆꯤꯟꯖꯥ ꯁꯦꯡꯗꯣꯛꯂꯒ ꯂꯥꯛꯄꯗꯗꯤ ꯁꯨꯁꯤꯂꯥꯗꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯝꯂꯦ꯫ ꯃꯧ ꯑꯅꯧꯕꯤꯒꯤ ꯀꯨꯞꯂꯤꯕꯤ ꯐꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯤꯕꯤ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡ ꯑꯃꯨꯛꯇꯒ ꯄꯦꯟꯅ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯔꯤ꯫ ꯇꯁꯦꯡꯅ ꯁꯨꯁꯤꯂꯥ ꯃꯥꯏꯗ ꯃꯍꯤꯡꯗꯣ ꯀꯥꯔꯝꯂꯦ꯫ ꯃꯤꯠꯁꯨ ꯏꯄꯣꯝ ꯄꯣꯝꯕꯒꯨꯝ ꯇꯧꯏ꯫ ꯅꯪ ꯑꯍꯤꯡꯗ ꯀꯞꯂꯕ꯭ꯔꯥ?
ꯑꯩꯍꯥꯛ ꯁꯥꯡꯊꯅ ꯌꯦꯡꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯅ ꯐꯤꯔꯣꯜ ꯁꯦꯠꯆꯤꯜꯂꯒ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯏꯄꯥ ꯄꯥꯈꯠꯅ ꯗꯨꯞ ꯊꯥꯔꯝꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ, ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯦꯜꯍꯧꯔꯔꯣꯏ, ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯌꯨꯛꯇꯒꯤ ꯈꯣꯡꯁꯥꯟꯒꯗꯕ ꯇꯨꯔ ꯑꯃ ꯂꯩꯍꯧꯏ, ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯕꯁꯤꯗꯗꯤ ꯑꯩ ꯄꯦꯜꯂꯕꯅꯤ꯫ ꯃꯥꯏꯊꯣꯡ ꯈꯪꯃꯛ ꯃꯛꯁꯤꯟꯈꯤꯕꯒꯨꯝ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂ ꯃꯥꯜꯂꯦ ꯈꯣꯜ ꯅꯤꯛꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯨꯍꯣꯡꯅꯕ ꯇꯧꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯕꯅꯤꯅ ꯇꯣꯂꯣꯞ ꯆꯥꯕꯤ ꯑꯃ ꯂꯧꯀꯣ꯫ ꯃꯈꯥ తాꯔꯛꯇ꯭ꯔꯦ, ꯂꯨꯛꯊꯈ꯭ꯔꯦ, ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯤ꯫ ꯉꯥꯏꯈꯣ, ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯉꯥꯡꯗꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯈꯤꯒꯦ, ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯆꯨꯞꯈꯤꯒꯦ꯫ ꯏꯃꯥꯒ ꯗꯨꯀꯥꯟꯗ ꯆꯠꯈꯤ, ꯅꯪꯒꯤ ꯑꯦꯟꯁꯥꯡ ꯂꯩꯕ ꯆꯠꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗ ꯑꯩ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯉꯥꯡ ꯆꯨꯝꯃꯤ, ꯇꯁꯦꯡꯅ ꯑꯩꯕꯨ ꯇꯨꯀꯠꯆꯔꯝꯒꯅꯤ, ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯂꯩꯇꯕꯅꯤ꯫ ꯃꯈꯥ ꯈꯟꯊꯗ꯭ꯔꯦ, ꯃꯥꯕꯨ ꯀꯨꯏꯅ ꯑꯣꯠꯀꯦ ꯈꯟꯊꯗ꯭ꯔꯦ꯫ ꯑꯩꯒꯤ ꯕꯦꯛ ꯃꯆꯥꯗꯣ ꯐꯥꯛꯇꯨꯅ ꯃꯥꯒꯤꯗꯃꯛ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯩꯔꯛꯄ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯤꯃꯗꯤ ꯏꯈꯨꯠꯁꯤꯃꯛꯅ ꯁꯤꯖꯤꯟꯕꯤꯔꯝꯂꯒꯦ ꯈꯜꯂꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯟꯈꯤꯕ ꯃꯥꯒꯤ ꯑꯉꯧꯕ ꯍꯛꯆꯥꯡꯗ ꯂꯤꯛ ꯑꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯟꯒꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯈꯨꯗꯣꯜꯗꯤ ꯃꯐꯝꯗ ꯀꯠꯂꯝꯂꯒꯦ꯫ ꯁꯦ, ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯊꯣꯛꯂꯛꯄꯗ ꯂꯩꯔꯛꯈꯤꯕꯅꯤ, ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯈꯥ ꯇꯥꯗ꯭ꯔꯦ, ꯈꯣꯜ ꯅꯤꯛꯂꯦ ꯃꯍꯥꯛꯇꯤ꯫ ꯁꯛꯐꯝ ꯑꯃ ꯇꯧꯈ꯭ꯔꯦ, ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯁꯨꯁꯤꯂꯥ, ꯑꯑꯣꯟꯕꯅꯤ, ꯅꯨꯡꯉꯥꯏꯊꯣꯛꯎ꯫ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯒꯤꯗꯃꯛ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯤ ꯅꯠꯇꯦ꯫ ꯁꯪꯁꯥꯔꯒꯤ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯙꯔꯃꯒꯤ ꯋꯥꯡꯃꯗ ꯑꯣꯏꯔꯕꯁꯨ ꯑꯩꯍꯥꯛ ꯁꯨꯁꯤꯂꯥꯒꯤ ꯉꯛꯁꯝꯗ ꯁꯅꯥꯒꯤ ꯂꯤꯛ ꯊꯧꯅꯥ ꯂꯩꯅ ꯍꯨꯛꯂꯨꯔꯦ꯫ ꯁꯣꯏꯗꯅ ꯐꯖꯔꯝꯕ ꯌꯥꯏ ꯁꯨꯁꯤꯂꯥꯒꯤ ꯁꯛꯇꯝ꯫ ꯃꯈꯥ ꯇꯥꯅ ꯌꯦꯡꯂꯝꯗꯅ ꯃꯥꯡꯒꯣꯜꯗꯒꯤ ꯑꯗꯨꯃꯛ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯆꯧꯕ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯨꯝ ꯑꯃ ꯏꯀꯣꯛꯇꯒꯤ ꯊꯥꯡꯊꯈꯤꯕꯒꯨꯝ ꯄꯥꯞ ꯆꯦꯜꯂꯕ ꯏꯁꯥꯗ ꯈꯔ ꯌꯥꯡꯕꯒꯨm ꯇꯧꯏ꯫ ꯁꯨꯁꯤꯂꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ, ꯉꯥꯛꯄꯤꯔꯦ, ꯑꯩꯒꯤ ꯊꯃꯣꯏ ꯃꯩꯆꯥꯛ ꯃꯨꯊꯠꯄꯤꯔꯦꯀꯣ ꯁꯨꯁꯤꯂꯥ꯫ ꯄꯦꯟꯗꯕ ꯀꯌꯥ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯇꯥꯅꯤꯡꯕꯅꯤ, ꯑꯗꯨꯉꯩꯒꯤ ꯑꯣꯏꯅ ꯆꯥꯎꯕꯤꯒꯤ ꯃꯤꯅꯣꯛ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏꯅ ꯀꯣꯟꯗꯨꯅ ꯆꯠꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯆꯠꯂꯒꯦ ꯊꯥꯡꯂꯛꯂꯕ ꯈꯣꯡꯊꯥꯡꯁꯦ ꯂꯩꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯖꯈꯤꯒꯦ ꯈꯟꯖꯕ ꯏꯃꯤꯠꯅ ꯌꯦꯡꯂꯨꯕꯗꯗꯤ ꯁꯨꯁꯤꯂꯥ ꯃꯥꯏꯊꯣꯡꯒꯤ ꯄꯤ ꯃꯔꯤꯛ ꯃꯔꯤꯛ ꯈꯔꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯈꯨꯝꯂꯤꯕ ꯀꯣꯛꯀꯤ ꯐꯤ ꯃꯆꯥꯗꯨꯁꯨ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯊ꯭ꯋꯥꯏ ꯄꯥꯟꯗꯕ ꯁꯅꯥꯒꯤ ꯂꯤꯛꯂꯥꯡꯗꯨꯅ ꯑꯗꯨꯃꯛ ꯃꯧꯒꯤ ꯀꯣꯝꯊꯣꯛꯂꯕ ꯍꯛꯆꯥꯡꯗꯨꯗ ꯉꯥꯟꯗꯨꯅ ꯂꯩꯍꯧꯔꯤ꯫